Lakhipuronline puthokchaba Mars ki tang 15 thangja numit ki Khomjinba Pao tabirasi. Ahanbada maruoiba pau. Puya mai thaba awaba phongdokpa nainam mifam ama jaribonda pangthokre. Dr. Sarat Chandra Thingu Jambo ikai khunna pautre. Udarbon gi Mazar gram Tolugram lambi di kidong hiba thodokta amasire. Yamkana sinduna Kamrangada Thongnang Youth Festival 2025 kodokre amasang Barak Tampak ki mapamapanda arangdagi yausang pumay kodokre. Hauzik mapungoiba pau tabirasi. Malem mitegi asengba mayek chanabaluk assam na sinlangduna Mars ki tang 16 da jaribon thogon marup ki yaiko sangleda puya mai thaba awapa phongdokpa naina mifam ama chinglem na pangthokre. Laisram Khogendra President Malem mitegi asengba mayek chanahan balup assam na mifam gi angamba uriduna pangthokkiba thoramda athoiba mitunglen oina Dr. K.N. Chan Member Manipuri Language Advisory Board Sahitya Academy New Delhi athoiba mitung sing Lauremam Chandrathan angamba Lauremam Khonang Thabaning Sing Lup Assam Roman Luang President Young Manipuri Council Assam Laisram B Vice President All Assam Manipuri Students Union ikai khunajaba mitung singda ngepram moningro angamba thogon marup jaribonna sarukjakhe athoiba mitunglen na ambaki angamba thau singa loinana maira chukatpiduna thauram hudokpuga loinana Laurembam Joykanta Thobu Malem mitegi asengba mayek chadhan balup Assamna taramngopu yuwarol ga loinana pahodok thambiki Kambam Chandrasekhar Otharaba Principal Sanare Mitei Higher Secondary School amadi Dr. Oinam Usarani Assistant Professor Lala Rural College na akhanaba wangangroi uina numida sikamari lenana chepa thokki Thauramda Sawajam Sibongkor Otharaba SBI Bank Manager Maisnam Nandakumar Gamthang Angamba Malem Mitegi Aseng Mayek Chanhan Balup Assam Nepram Monindro Laisram B Roman Luang Lauremam Chandrathon amadi Dr. K.N. Chana imidasi kamari lenana marik chungna wapong thambiki mifam gi angamba Laisram Khogendra na mahaki warolda laibak miyamda amatoina apunbagi saktamda mateng pangnina bahaijaki luki ngabthang angamba Maisnam Nandakumar na ahanba oina mapan Manipur da pangthok sariba thoramasibu saruk jariba khudingmaki mafamda mahakna thagatpa pongdokti Apunba apokpa marup Lakhipur Thausang Masagi Barputara mga suba lamda thabung arang irai nimita Joypur awang laikai da pangpokre hiramasigi matangda pauda mama Chatliba lamta thagi thabung irai numit ki yaifa pungpham asida Joypur awang laikai da leiba Yengkhom Rajkumar gi sangai da apunba apokpa marup Lakhipur Thausang Masagi Marifutara mga suba lamda thabung Phambal irat chaduna pangthok chaki ahan ningthem biren sanana apokpa phamlen phambal gi matangda khwai tarada wahi khara lanthok piki loinana khaidem ongbi ngaubi amasung ma gi kanglupna phambal thogal isai khudol tambiki Karbi Anglong District ki Hatigar Waram Taroda Kunda Laikaduna Leripa Mitei Punjagi Oiba Apunba Imanlum na sinlangduna Dr. Sarat Chandra Thingu Jambo ikai kumnabo pre ngarang irai limita pangthokkiba thoramadeda Dimapur gi Emmanuel College ta chahi kunmari oja oiraklaba oinana MSc MEd amadi PhD degree lawrakpada ima maira paibi singna langyan kudol tamdana ikai kumnabo ke Udarbon gi manung chanbada Mazar gram Tolugram lambigi kudong tiba thodok amada chahi kunhumdoi gi nupa ama sire hauki basagol se nimit ki imidangda Durganagar Jabagan manakta Montu Rikiasan gi macha nupa Bidhan Rikiasan bike accident amada laikidre pau gi likhun matumina luhong bachayol phajaba Bidhan Rikiasan na mahaki bike tongduna magi nuti gi jum Thailu Jabagan da chalubagi halakpa pilambita kudong tiba thodok di thokki bane hairi
ngarang ay aganbada mahaki asibak chang bike manak tadana leramba mafam adigi miyamna thengnabadagi police ta pau pituna Udarbon police ki OC amadi mahaki kangbu lakpuna yensilaba matong asibak chang postmortem gidamak silchar medical college ta thakne hairi. Yang Manipuri Council Assam Yam Kana Sindana Kasargi Kamrangada Mars Kitang Taramarитagi Nimit mga nichip na pangtokadaba Thongnang Youth Festival 2025 Ngarang Hudokre N. Butachendra Singh Social Activist Jiripamna Ribon Kaptuna Khodoki Batorom Masida Azukagi President M. Maipaksana Mangang Wedana Yamkagi President Roman Luang Working President Rajesh Mangang Amadi General Secretary Rosen Iromna Haudokpagi thorom da saruk jake thorom asida mari lenana Thongnang Youth Festival gi convener L Suren amati Kamranga Kunjagi social worker Premjit Thoksomna maroi ko wapung kaya thambiki thorom asigi ahan banumita marathon volleyball amadi boxing na chingba masana sing sanaki All Assam Manipuri Students Union Hojai District Committee amadi Manipuri Culture and Sports Development Society Assam na Hojai ki manung chana leiba Gaurnagar Young Sporting Club Sanabungda nimit humni chipna pangthokadaba Tara Suba Yauksan Kumai ki thauram Club kunmanga na saruk yaduna hautokre Thorum hudokpada athoiba mitunglan oina retired DIC KK Sharma ikai khunajaba mitung sing oina United Committee Manipur ki President YK Dhiren Manipuri Sahitya Parishad Central Committee ki Vice President N. Vidyababu, Manipuri Sahitya Parishad Assam Hojai District Committee ki President Manihar Singha, All Assam Manipuri Students Union ki President Asepam Sanahawi, General Secretary Assam Sopon Amadi, Assam ki tongan ba Lipsing ki Niyut Kangli Singh, Intellectual Singh Amadi, Sanabaga Marilay na pa Mayor kaya Sarukjaki. Lising ani gatara taruktagi chathaduna lakiba Yauksan Kumai asi kunsi punjagi oina Mars ni tang taramari taramanga amadi tara tarukta sana khonaba amadi cultural event asida state level gi oina folk dance competition amadi Manipuri modern song competition yauri aduga high jump long jump kabaddi volleyball amadi half marathon na chingba masana sing yauri hairiba Yauksan Kumai haina mington na pangthokliba sports culture amadi literary meet asi All Assam Manipuri Students Union Hojai District Committee na lamjinguna hawgalakiba naharol singbu nisagi lambidagi lap na thamduna jati asigi tunggi yaifananaba sinjariba asida miyamnasu selthum amadi angama mateng pangbiyo haina Reception Committee ki Secretary Samulai Latpam Ongkar na paudamladli Manipuri Youth Brand of Assam Maika Amadi Binakandi Youth Club BYC na kusamnaduna
Nimit mangani chathagadaba Yauseng Sports Festival arang Fulat Tolda Laiba Lining Tau Sana Mahigi Laisang Dagi Maira Logduna Puraglaba Matung Dinakan Digi Sanapungda Maifa gi President Thangjam Kaujen amati BYC gi President Imudam Milbirna Aunabi Matungina Maira Oktona Sanaba Hudokre Tauramatuda Imudam Milbir Thangjam Kaujen Taurangam Nogenga amati Seram Herazitna President Chief Guest amati Guest of Honor Onatais Tapangki Tauramga Mari Lenana Thangjam Kaujen na haikibata Yauseng Sports Festival asi Maifa gi calendar work amani Chahi Kudingi Kunpungi Club Singa Kusan Naduna Pangtok Sabani Aiki Taurangbam Nogendrana Aikipata Aikoi Naikugi Cha Singit Punging Taukat Piba Matautai Haiki Ahan Banumiki Wena Volleyball Masanada Maifagi President Thangjam Rojen Ugop Piki Tauramatuda Soram Thoiba Ingadam Ranjit Indrajit Sagapam Hemoprabha Wenana Lakhipuronline Taekwondo Association Gi Sanaroi Singsu Sarujaki जाति की साथीना सपोर्ट पर हाई बड़ी होते तो बनी ओलंपिक का सानबा नंबर मेडल का नंबर नंबर ऐसा कि मैदान खंडे यानी ओराइटन मेडल की नसीब में पुटोको नंबरा आई बा ऐसे तो ओलंपिक प्लेयर में फंगी बमांगों द काना को मैं आमजो कोई वजह धन में ऐसा में है आईएएस ऑफिसर कारा जी कांगड़ा पैसा दो ओलंपिक चैंपियन हमने फंगे ना Energy Healing Center Rongpurda Computer gi matingna Anoba madi ariba anabasingbo Computer gi matingna layong khangdokpuna layang bahawsare Computer gi matingna makal makagi anabasingi report logthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layang bajaragani Maruwaina nupigi laina sing watpa angang khawgi laina angang oidaba nupa singi phandi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhaw gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa watpa gi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 stone crusher manakta leiriba energy healing center da ngasimak gengsin birabu mangjongna appointment ki damak mobile number 9395-732-456 number asida call tobiragna bakhanganjari Lakhipuronline channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruiba paw amukhanna Puya maithaba awaba phongdokpa nanyamipa mama Jaribonda pangthokhe Dr. Sarat Chandra Tingu Jambo Ikai Punapotre Udarbongi Mazar Gram Tolugram Bambigi Kudong Hibato Dokta Amasire Yamkana Sinduna Kamrangada Tongnangye Festival 2025 Kudokre Amasan Barak Tampaki Mapamapunda Arangdagi Yauseng Pumay Hudokre Lakhipuronline YouTube channel gi paw sandok jaba ngasigi oinadi matang asida loijare